ꯃꯦꯁꯦꯖ ꯇꯧꯕꯗ ꯅꯣꯛꯐꯦꯠ ꯇꯧꯏ ꯊꯥꯖꯅ ꯖꯨꯂꯣꯖꯤ ꯂꯧꯔꯅꯤ ꯅꯪꯗꯤ ꯃꯍꯦꯟꯅ ꯑꯩꯗꯤ ꯀꯦꯃꯤꯁꯇ꯭ꯔꯤ ꯇꯧꯗꯣꯏꯅꯤ ꯑꯗꯣ ꯋꯥ ꯑꯃꯗꯤ ꯍꯥꯏꯗꯧ ꯂꯩꯀꯣ ꯀꯩ ꯋꯥꯅꯣ ꯗꯥꯏꯔꯦꯛ ꯎꯅꯔꯀꯥꯟꯗ ꯍꯥꯏꯔꯒꯦ ꯌꯥꯝ ꯂꯨꯕꯒ ꯃꯥꯜꯂꯦꯀꯣ ꯍꯥꯏꯁꯤ ꯂꯨꯕ ꯍꯥꯏꯕꯨ ꯁꯥꯊꯤꯅ ꯂꯨꯏꯌꯦ ꯀꯤꯗꯨꯝ ꯀꯤꯁꯜꯂꯛꯑꯦꯗ ꯑꯩꯗꯤ ꯀꯤꯔꯨꯅꯨ ꯌꯥꯝ ꯆꯝꯕ ꯋꯥꯅꯤꯗ ꯀꯩꯁꯨ ꯅꯠꯇꯦ ꯑꯗꯨꯏꯗꯤ ꯍꯧꯖꯤꯛ ꯍꯥꯏꯔꯛꯎ ꯂꯥꯛꯄ ꯉꯝꯒꯗ꯭ꯔꯣ ꯑꯩꯅ ꯂꯥꯛꯑꯣ ꯊꯦꯡꯅꯁꯦ ꯍꯥꯏꯕꯗ ꯉꯝꯅꯤ ꯍꯥꯏꯔꯛꯎ ꯍꯣꯏ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯄꯨꯡ 2 ꯑꯗꯨꯋꯥꯏꯗ ꯀꯪꯂꯥ ꯃꯃꯥꯡꯗ ꯎꯅꯁꯤ ꯍꯣꯏ ꯑꯩ ꯑꯅꯥꯒ ꯂꯥꯛꯃꯤꯟꯅꯔꯒꯦ ꯅꯊꯟꯗ ꯂꯥꯛꯑꯣꯍꯦ ꯑꯩꯁꯨ ꯏꯊꯟꯗ ꯂꯥꯛꯇꯣꯏꯅꯤ ꯃꯤ ꯌꯥꯎꯔꯗꯤ ꯀꯥꯏꯖꯩꯌꯦꯕ ꯍꯣꯏ ꯂꯥꯛꯀꯦ ꯕꯖꯥꯔꯗ ꯄꯣꯠ ꯂꯩꯗꯧꯁꯨ ꯂꯩꯌꯦ ꯑꯩꯁꯨ ꯍꯥꯏꯒꯠꯂꯛꯇꯣꯏꯅꯤ ꯑꯗꯨꯗ ꯊꯦꯡꯅꯔꯁꯤꯀꯣ ꯑꯣꯀꯦ ꯔꯣꯖꯔ ꯂꯝꯉꯥꯟꯕ ꯃꯕꯣꯛꯄꯨ ꯀꯣꯏꯀꯧ ꯀꯧꯏ ꯕꯣ ꯀꯥꯏꯗ ꯂꯩꯒꯦ ꯕꯣꯕꯣ ꯀꯥꯏ ꯆꯠꯈ꯭ꯔꯖꯥꯠꯅꯣ ꯊꯦꯡꯉꯀꯥꯟꯁꯤꯗ ꯍꯥꯏ ꯀꯩꯗꯧꯔꯒꯦꯅꯦ ꯏꯁꯨ ꯊꯣꯏꯕ ꯕꯣꯕꯣꯛꯁꯤꯗ ꯂꯩꯅꯦ ꯅꯪꯕꯣ ꯕꯖꯥꯔ ꯐꯥꯎꯗ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ ꯑꯗꯨꯏ ꯍꯥꯏꯔꯝꯒꯦ ꯇꯧꯕꯅꯦ ꯕꯣ ꯀꯅꯥꯒ ꯆꯠꯇꯣꯏꯕ ꯉꯝꯕ ꯂꯥꯛꯑꯅꯤ ꯃꯥꯒ ꯄꯨꯟꯅ ꯆꯠꯇꯣꯏꯅꯦ ꯕꯣ ꯐꯖꯅ ꯆꯠꯂꯨꯀꯣ ꯉꯥꯏꯈꯣ ꯅꯪ ꯁꯦꯜꯗꯤ ꯌꯥꯎꯔꯦ ꯕꯣ ꯉꯥꯏꯈꯣ ꯂꯩꯔꯝꯈꯣꯀꯣ ꯈꯔ ꯄꯨꯀꯣ ꯕꯣꯕꯣꯛ ꯄꯤꯒꯦ ꯌꯥꯔꯅꯤꯌꯦ ꯕꯣ ꯌꯥꯔꯣꯏ ꯇꯣꯝꯅ ꯑꯕꯥꯏ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯕꯖꯥꯔꯗ ꯆꯠꯂꯨꯒꯦ ꯑꯗꯨꯗꯤ ꯑꯩꯒꯤ ꯍꯥꯎꯕꯤ ꯂꯩꯌꯨꯀꯣ ꯍꯜꯂꯛꯄꯗ ꯂꯩꯗꯣꯏꯅꯤ ꯀꯩ ꯆꯥꯅꯤꯡꯒꯦ ꯅꯪꯕꯣ ꯑꯩ ꯐ꯭ꯔꯥꯏ ꯔꯥꯏꯁ ꯆꯥꯒꯦ ꯐ꯭ꯔꯥꯏ ꯔꯥꯏꯁ ꯍꯥꯏꯕ ꯂꯩꯔꯛꯀꯦ ꯐꯣꯟꯗꯤ ꯑꯕꯥꯏꯅ ꯄꯨꯔꯦ ꯍꯣꯔꯦꯟ ꯍꯜꯂꯛꯑꯒ ꯄꯤꯒꯦꯀꯣ ꯍꯣꯏ ꯑꯕꯥꯏ ꯍꯥꯎꯕꯤ ꯂꯩꯔꯛꯄ ꯀꯥꯎꯅꯨꯀꯣ ꯑꯩ ꯁꯥꯟꯅꯧꯒꯦ ꯁꯥꯟꯅꯔꯨꯔꯣ ꯅꯤꯔꯨꯅ ꯍꯩꯃꯥ ꯂꯝꯉꯥꯟ ꯅꯪꯗꯤ ꯀꯥꯏ ꯆꯠꯇꯣꯏꯕ ꯅꯦꯅꯦ ꯕꯖꯥꯔ ꯆꯠꯂꯨꯒꯦ ꯇꯧꯅꯤ ꯒꯥꯔꯤꯗꯤ ꯅꯣꯏ ꯃꯥꯃꯒꯤꯁꯤ ꯄꯨꯔꯣꯗꯅ ꯌꯥꯔꯅꯤ ꯅꯦꯅꯦ ꯉꯝꯕ ꯂꯥꯛꯑꯅꯤ ꯄꯥꯈꯪ ꯃꯥꯟꯗ꯭ꯔꯦ ꯅꯪ ꯃꯤꯒꯤ ꯃꯅꯤꯡꯗ ꯁꯨꯝ ꯅꯞꯄꯤ ꯈꯔ ꯊꯧꯒꯥꯏꯌꯨꯅꯦ ꯅꯪꯁꯨ ꯊꯧꯒꯦꯕ ꯁꯈꯤ ꯊꯣꯛꯂꯛꯇꯨꯅ ꯃꯁꯨ ꯅꯨꯄꯥꯒꯤ ꯄꯣꯀꯦꯠꯇ ꯄꯩꯁꯥ ꯍꯥꯞꯆꯤꯟꯕꯤ ꯌꯥꯝꯃꯜꯂꯦꯕꯣ ꯌꯥꯝꯗꯦ ꯄꯥꯈꯪꯗ ꯅꯪꯗꯪ ꯑꯣꯏꯔꯝꯅꯤ ꯁꯦꯜ ꯌꯥꯝꯅ ꯄꯨꯔꯒ ꯕꯖꯥꯔ ꯆꯠꯂꯨ ꯌꯥꯗꯕꯁꯤ ꯌꯥꯔꯦꯗ ꯍꯌꯦꯡꯋꯥꯏꯅꯦ ꯅꯨꯄꯤꯗꯨꯁꯨ ꯌꯥꯔꯦꯅ ꯊꯅꯝꯗꯧꯔꯤ ꯅꯪ ꯑꯁ ꯍꯧꯔꯛꯑꯦ ꯑꯩꯈꯣꯏ ꯕꯣꯛ ꯌꯧꯅꯕꯤ ꯇꯜꯂꯦ ꯅꯤꯅꯦ ꯕꯣꯕꯣꯛꯁꯦ ꯈꯔ ꯍꯥꯏꯌꯨꯀꯣ ꯅꯨꯄꯤꯗ ꯍꯥꯏ ꯂꯩ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣꯅꯦ ꯑꯩꯅ ꯑꯆꯨꯝꯕꯅꯤꯅꯦ ꯕꯣꯕꯣꯛꯅ ꯍꯥꯏꯔꯤꯁꯦ ꯃꯤꯆꯪꯒ ꯂꯩꯖꯗꯦꯗ ꯇꯣꯝꯒ ꯕꯥꯏꯒ ꯃꯤꯆꯪ ꯑꯣꯏꯔꯁꯤ ꯃꯁꯛꯁꯤꯒ ꯍꯣꯔꯟ ꯈꯣꯡꯂꯛꯏ ꯒꯦꯠꯇꯨꯗ ꯃꯕꯣꯛꯇ ꯃꯅꯝ ꯅꯝꯍꯜꯂꯒ ꯊꯣꯛꯂꯛꯏ ꯉꯝꯕꯁꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯂꯝꯉꯥꯟꯅ ꯀꯩꯅꯣ ꯊꯦꯡꯉꯩꯁꯤꯅ ꯄꯨꯡ ꯍꯥꯏꯅꯔꯒ ꯏꯌꯥꯗ ꯇꯧꯔꯤꯅꯤ ꯁꯣꯝꯗ ꯅꯨꯄꯤꯅꯦ ꯀꯥꯏꯅ ꯊꯣꯛꯄ ꯑꯗꯨꯒꯤ ꯀꯌꯥ ꯁꯨꯕꯅꯣ ꯀꯥꯏꯅꯔꯤꯕꯣ ꯅꯉꯣꯟꯗ ꯍꯥꯏꯅꯍꯟꯕꯗꯨꯅꯤ ꯀꯩꯅꯣ ꯑꯇꯣꯞꯄ ꯑꯃ ꯂꯩꯔꯕ ꯑꯗꯨꯏꯅꯤ ꯑꯗꯨꯗꯤ ꯐꯠꯇꯦꯍꯦ ꯕꯥꯏ ꯅꯪꯁꯨ ꯐꯕ ꯐꯠꯇꯕ ꯄꯥꯝꯗ꯭ꯔꯗꯤ ꯌꯥꯔꯦ ꯂꯥꯎ ꯆꯠꯁꯤ ꯀꯤꯔꯛꯏꯍꯦ ꯅꯪ ꯁꯤꯁꯨꯝ ꯑꯩ ꯀꯤꯔ ꯂꯩꯍꯧꯔꯣ ꯁꯥꯎꯅꯨꯍꯦ ꯂꯥꯎ ꯁꯣꯝꯗ ꯊꯥꯖꯁꯨ ꯃꯐꯤ ꯂꯣꯏꯁꯤꯜꯂꯤꯉꯩ ꯃꯃꯥ ꯆꯪꯂꯛꯏ ꯀꯥꯏ ꯑꯃꯨꯛ ꯆꯠꯇꯣꯏꯅꯣ ꯅꯪꯅ ꯕꯖꯥꯔ ꯆꯠꯂꯨꯒꯦ ꯏꯃꯥ ꯀꯅꯥꯒ ꯏꯊꯟ ꯆꯠꯇꯣꯏꯅꯤ ꯀꯩꯅꯣ ꯉꯥꯏꯈꯣ ꯅꯪꯒꯤꯁꯤ ꯗꯦꯠ ꯀꯥꯏꯗꯨꯔꯥ ꯀꯥꯏꯗ ꯗꯦꯠꯅꯣ ꯇꯥꯅꯤꯡꯗꯦꯀꯣ ꯏꯃꯥ ꯅꯍꯥꯟꯃꯨꯛ ꯅꯨꯄꯥ ꯀꯣꯏꯕ ꯌꯥꯔꯕ꯭ꯔꯥꯅ ꯍꯪꯉꯛꯄꯗꯨꯗ ꯍꯪꯉꯤꯅꯤꯅꯦ ꯃꯁꯥ ꯈꯪꯗ꯭ꯔꯤ ꯏꯃꯥ ꯚꯥꯞ ꯐꯈꯤꯅꯨ ꯑꯗꯨꯏ ꯁꯔꯨꯛꯅꯦ ꯁꯦꯜ ꯈꯔ ꯄꯤꯔꯛꯎ ꯀꯌꯥꯝ ꯂꯩꯒꯦ ꯍꯥꯏꯕꯅꯣ ꯅꯐꯤ ꯅꯔꯣꯜꯁꯤ ꯂꯩꯔꯤ ꯃꯌꯥꯝꯁꯦ ꯑꯝꯇ ꯁꯦꯠꯇꯦꯅꯦꯅ ꯏꯃꯥ ꯅꯪꯁꯦ ꯂꯩꯁꯥꯔꯛꯇ꯭ꯔꯕ꯭ꯔꯣ ꯀꯥꯎꯔꯒ ꯂꯩꯁꯥꯕꯤ ꯀꯥꯇꯣ ꯀꯥꯟꯊꯣꯛꯑꯒ ꯃꯧ ꯑꯣꯏꯔꯛꯄ꯭ꯔꯥꯕ ꯁꯦꯠꯅꯤꯡꯉꯤ ꯑꯎ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ ꯏꯃꯥꯁꯨ ꯍꯥꯏ ꯅꯪꯒ ꯉꯥꯡꯅ ꯉꯝꯖꯄꯣꯟꯇꯦ ꯁꯦ 5K ꯄꯨꯔꯣ ꯂꯣꯏꯃꯛ ꯂꯣꯏꯁꯤꯜꯂꯒ ꯂꯥꯛꯄ ꯌꯥꯔꯣꯏꯀꯣ ꯄꯤꯕ ꯄꯤꯔꯗꯤ ꯂꯦꯝꯅ ꯊꯥꯔꯔꯣꯏ ꯆꯠꯂꯨꯈꯤꯒꯦ ꯊꯥꯖ ꯑꯄꯥꯝꯕ ꯈꯔ ꯈꯜꯂꯒ ꯂꯩꯔꯨꯔꯤ ꯊꯣꯛꯂꯛꯇꯨꯅ ꯃꯍꯤꯟꯒ ꯍꯥꯏꯅꯈꯤꯕ ꯃꯐꯝ ꯑꯗꯣꯝꯗ ꯂꯥꯛꯏ ꯉꯝꯕꯅ ꯂꯝꯉꯥꯟ ꯆꯠꯂꯤꯁꯤ ꯊꯥꯖ ꯅꯠꯇ꯭ꯔꯣ ꯃꯥꯜꯂꯤꯅꯤ ꯑꯗꯣ ꯈꯪꯗꯦꯕꯣ ꯃꯥꯟꯍꯤ ꯑꯁꯤꯃꯁꯨ ꯅꯪꯉꯣꯟꯗ ꯍꯣꯞꯀ ꯆꯥꯗꯥꯏꯅꯦ ꯍꯩꯅꯗꯦ ꯑꯣꯏꯕꯁꯤꯁꯨ ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯗꯨꯅ ꯀꯩꯅꯣ ꯅꯪ ꯍꯦꯟꯅ ꯀ꯭ꯂꯣꯁ ꯑꯣꯏꯗꯥꯏꯅꯦ ꯑꯣꯏꯔꯁꯨ ꯑꯗꯨꯗꯤꯅꯦ ꯃꯃꯥꯟꯅꯕꯤ ꯈꯪꯅꯔꯤꯉꯩꯒꯤ ꯇꯥꯠꯅꯤ ꯍꯧꯖꯤꯛꯇꯤ ꯁꯨꯏꯇꯤ ꯂꯩꯔꯁꯤꯗꯤ ꯌꯥꯏꯍꯦ ꯋꯥꯈꯜ ꯐꯥꯎꯗꯤ ꯅꯪꯁꯨ ꯑꯁꯦꯡꯕꯅꯤꯅꯦ ꯑꯗꯣ ꯅꯪꯉꯣꯟꯗ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕꯅꯤ ꯀꯣꯏꯁꯤꯜꯂꯨꯅꯦ ꯃꯇꯝ ꯂꯦꯟꯅꯕ ꯀꯣꯏꯅꯤꯡꯗꯦ ꯑꯩ ꯇꯜꯂꯤ ꯑꯗꯣ ꯑꯁꯦꯡꯕ ꯑꯁꯤ ꯅꯨꯄꯤꯁꯦ ꯀꯩꯝꯕꯨꯗꯤ ꯑꯀꯥꯏꯕ ꯇꯧꯗꯦꯕꯨ ꯍꯩꯅꯗ꯭ꯔꯦꯍꯦ ꯐꯖꯅ ꯀꯩ ꯇꯧꯔꯒꯦ ꯃꯥ ꯅꯪꯉꯣꯟꯗ ꯑꯩꯉꯣꯟꯗ ꯇꯧꯔꯛꯄꯩ ꯅꯠꯇꯦꯍꯦ ꯅꯪꯉꯣꯟꯗ ꯅꯨꯡꯁꯤꯔꯤꯅꯤ ꯀꯥꯏꯅ ꯇꯧꯔꯤꯁꯤ ꯁꯣꯏꯔꯣꯏꯗꯕꯗ ꯃꯤ ꯅꯨꯡꯁꯤꯖꯁꯅꯨ ꯀꯩꯅꯣ ꯑꯗꯨꯃꯥꯏ ꯍꯥꯏꯅꯨ ꯅꯪꯁꯨ ꯃꯅꯤꯡꯗ ꯐꯖꯅ ꯋꯥ ꯉꯥꯡꯉꯤꯍꯦ
Sum haibani kaino masak siga kaida lokat pa yagi kem suke de speak simaga mi kening da bayoramni nang suba yari tanindri fazana thawro leido do leiraga ne fried rice laikisi momoga hoi hoi thajadi lambi da chalingai lamngan thakwat kibadu uhaudri lamngan haifet onthoga yenglamli thaja kol tawna chatli mahin su zemhol mamang da leire na hairakpadu da thuna chatli kai haidino hairo lakpaga na hangi hi hangdradia nungsa sidam wai ko la odudi ayingbam thausi aduga wari sarsiba nang kai da laki auto da lai adudi tongo ABC fast food toina chalurasi nagampal gi do sida malai sidi adum changasi kai dawrage asi hautamni yam tongning-dabro aigi maning-daga I kai haibadudia kinlani yari thawro malem nongmi thawi lambi su chilli nihang laitana jam oi haife side glass to semi aduga maningda tongliba thajabu yengi amuksu gari do park toramlaga mathakta karai mahen hana ka khibani kanano maga kaunai haife yengthoklui thaja lamngan hoi phamaga lerami ngambana itaw kaino yam thajadana mahenna sum aingbam thosina lamini itaw hoisu lebirame hoi leramini thajadi wangang khidri tumin phammi ngambana karimlana ngaiko kaino nabani kisi de loi taw nateda sum warim ta sage na korubanaina mahen gi wada da lamngan badu fatyenga I michana ruri adubu phadamon thoki ngamba wangang balepti thajakhire daitia thajau dai taw hoini adu koshila su yaini taw itaw gum ma phangbai se yam pharabani ne natro thaja pangthai thagat pire itaw na adu itaw langwan basi waga ngang de ni nabani gi wari da yaphum khangdrab aduni da waiter do na juice ani purak do na thamleri thaja kem haidabi masagi saru tu chingsilaga thai tumin bu leredi ma saurabani khangi mahensu wangang lakti aduna puthurak liba fried rice do tumina chai ngambana muksu wa hairai handati thaja do inon silai kaino na hangadi yam langno ukhibani thaja se ngasi yam ingina ahing bathak pairo thaja khumde mahena oina khumlai nungsa sabasida ware haibani aduni to hoine aise du maleba noina manabi du kam dawrige ne inganga I thaja juice tha ambadagi yenkhala ingambada ngakano ngasi walo shinari bani aduni da haidi nu pidi tokna re kaina yam kapi tawdai ne adui haibani da aigi di sweetie do leire adu haigi tawba lamnganna yare ba bai nangangi du kaino sum haibani da bai kai ahin ba yawroge natro thaja ngambana ngangli do onsina dabi mahin da hairai mahin chalasira ayum haningi ngambana aigi wise da soiba yawraba phomkhoni thaja mamai ngangsilai handang muksu ahin ba wa haira adi magi machingla ani khangi mahin na thajagi makuto kana paisilai tapthau haibagi mawongni adubu ngamlaktre phajinba thaja sauna makhon khar kalapna nupa na ni nupi khoi silai di oina ubra ha mathong maram khangdana pangang da ngangadana yari to omni thaja toye usitri se pen hairamge ahin ba khara uraga aphawring saradana nasaktuga nang nauji yam ponge na tawja sari do aigi imanabi dona phabu nupi di napunsida su phangoi wathi warem ngambana I nasaktu kaga di hairi nangdi kyam phajage ne yeng yadre nangdi hoine aibudi thini ado nungsibada thiba phajaba changdabani thamoi duni marudi ko thongda chappa chum manba nang yam paktre tat pat tawradana nungsibadaga oiroi nangdi sweetie asinbira atawbira kyam kuina chake yenge alu khetaba manbau kai kandabda thajagi wadada lamngan machinai fit khamaga no fit tawi u ponte aduga thajadi thajana yar law chalase mahen ai masak subudo oningi ngambana sya nupini na khuthabi da baywani adumai ka di torkano oi sima sabige nangna lamnganda nungsini kain tawrido oiroi nasaktuga nangum basdine akoi dawna pambi dawna tehe phare kaino pamdrasu nuksibam thokpa ina nushini aduga masairamge nangum badagane leido boiradi ayum pandrasu tokhe chum achapa manba leibi horone si hairam laga kumthakre lamngandu handamukti no thorai ngambana kaino usitro noido ai puknare bai kitang nungsita bramaido kuire yadre na pet lawbi nupi manasu asum lakjaba
ꯈꯪꯅꯤꯗꯅ ꯅꯪ ꯑꯦ ꯀꯩꯗꯧꯗꯣꯏꯕ ꯈꯟꯅꯕꯁꯨ ꯅꯪꯅ ꯍꯧꯔꯒ ꯍꯦꯌꯔ ꯂꯥꯎ ꯆꯠꯂꯁꯦ ꯃꯥ ꯅꯨꯡꯉꯥꯏꯅꯤ ꯌꯦꯡꯉꯨ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯌꯦꯡꯉꯨ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯇꯨꯅ ꯃꯍꯦꯟꯗꯨ ꯋꯥ ꯍꯧꯗꯣꯛꯄ ꯉꯝꯗꯦ ꯂꯝꯉꯥꯟꯕꯨ ꯅꯨꯡꯁꯤꯖꯩ ꯈꯪꯕꯗꯒꯤ ꯊꯥꯖꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒꯦ ꯈꯟꯈ꯭ꯔꯦ ꯃꯥꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯗꯤ ꯑꯗꯨꯃꯛ ꯂꯣꯠꯇꯨꯅ ꯊꯝꯃꯤ ꯂꯝꯕꯤꯗ ꯑꯅꯤꯗꯨ ꯋꯥ ꯉꯥꯡꯅꯗꯦ ꯇꯨꯃꯤꯟ ꯊꯧꯔꯛꯏ ꯊꯣꯡ ꯅꯝꯕꯣꯟꯕꯤ ꯌꯧꯔꯛꯄꯗ ꯊꯥꯖꯅ ꯈꯥꯝꯃꯨ ꯍꯥꯏꯔꯛꯏ ꯀꯩꯗꯧꯔꯒꯦ ꯁꯤꯗ ꯑꯩꯈꯣꯏ ꯑꯣꯇꯣ ꯄꯥꯔꯀꯤꯡꯅꯤ ꯏꯊꯟ ꯆꯠꯂꯒꯦ ꯌꯥꯔꯣꯏꯍꯦ ꯑꯩ ꯊꯤꯜꯂꯝꯃꯒꯦ ꯌꯥꯅꯤ ꯅꯊꯟ ꯊꯥꯗꯣꯛꯄ ꯀꯤꯔꯦ ꯂꯝ ꯍꯦꯟꯅꯨ ꯍꯣꯏ ꯑꯗꯣ ꯅꯪ ꯉꯁꯥꯏ ꯍꯥꯏꯅꯤ ꯍꯥꯏꯗꯣ ꯀꯩꯅꯣ ꯍꯥꯏꯔꯛꯑꯣ ꯀꯥꯏꯗꯩꯅꯣ ꯈꯪꯗꯦ ꯆꯨꯝꯗꯨꯅ ꯐꯩꯖꯤꯜꯂꯛꯇꯅ ꯃꯨꯠꯀ ꯂꯣꯏ ꯀꯥꯏꯈ꯭ꯔꯦ ꯀꯩꯁꯨ ꯂꯩꯕ ꯋꯥ ꯅꯠꯇꯦꯗ ꯑꯗꯣ ꯍꯥꯏꯔꯛꯑꯣ ꯂꯝꯉꯥꯟꯗꯣ ꯌꯥꯝ ꯅꯨꯡꯁꯤꯖꯕ꯭ꯔꯥ ꯍꯪꯒꯦꯅ ꯇꯧꯕ ꯑꯗꯨꯏꯔꯣ ꯀꯧꯔꯤꯁꯦ ꯕꯖꯥꯔꯁꯤꯗ ꯐꯣꯟꯗ ꯍꯥꯏ ꯌꯥꯕꯗꯨꯕꯨ ꯁꯨꯝ ꯅꯪ ꯌꯨꯝꯗ ꯂꯩꯃꯟꯗꯅ ꯋꯥꯔꯅꯤꯅ ꯑꯩꯅ ꯄꯨꯊꯣꯛꯄꯤꯔꯤꯅꯤ ꯍꯣꯏꯅꯦ ꯃꯤꯁꯨ ꯈꯟꯅꯔꯛꯏꯅꯤ ꯃꯥꯅꯧꯅꯨ ꯌꯥꯗ꯭ꯔꯣ ꯑꯉꯥꯎꯕꯗꯨꯒ ꯏ ꯀꯥꯔꯛꯄꯩꯅꯤ ꯑꯗꯣ ꯑꯩ ꯍꯪꯉꯤꯗꯣ ꯈꯨꯝꯗꯦ ꯋꯥ ꯂꯣꯠꯂꯤꯔꯥ ꯅꯠꯇꯦꯗ ꯍꯣꯏ ꯌꯥꯝ ꯅꯨꯡꯁꯤꯖꯩ ꯑꯗꯣ ꯉꯁꯥꯏ ꯉꯝꯕꯅ ꯍꯥꯏꯔꯤꯗꯣ ꯆꯨꯝꯃꯤ ꯃꯥꯅ ꯀꯩꯝ ꯐꯥꯎꯗꯕꯅꯦ ꯑꯩꯉꯣꯟꯗ ꯊꯥꯖꯗꯦꯗ ꯊꯥꯖꯗ꯭ꯔꯒ ꯇꯣꯛꯎꯗꯨꯗꯤ ꯑꯦ ꯅꯣꯛꯀꯅꯨꯀꯣ ꯅꯪꯉꯣꯟꯗ ꯑꯣꯏꯅ ꯇꯥꯏꯅꯔꯛꯀꯅꯤ ꯉꯁꯤ ꯀꯤꯔꯦꯗ ꯃꯆꯤꯡꯗꯤ ꯐꯖꯅ ꯅꯩꯌꯦꯅ ꯀꯩ ꯅꯨꯃꯤꯠꯇ ꯄꯣꯛꯑꯦ ꯇ꯭ꯌꯨꯁꯗꯦ ꯅꯪ ꯈꯨꯇꯧꯗꯨꯗꯤ ꯁꯟꯗꯦ ꯄꯣꯛꯄꯒ ꯃꯥꯜꯂꯤꯗ ꯇ꯭ꯌꯨꯁꯗꯦꯁꯦ ꯌꯥꯝ ꯐꯕꯅꯤ ꯐꯔꯗꯤ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯐꯕ ꯂꯩꯔꯣꯏ ꯁꯥꯎꯔꯗꯤꯅꯦ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯅꯤ ꯑꯗꯨꯏꯅꯤ ꯑꯩꯅ ꯌꯥꯔꯤꯈꯩ ꯁꯥꯎꯗꯅꯕ ꯍꯣꯠꯅꯩꯁꯦ ꯑꯗꯨꯅꯤꯅꯦ ꯃꯆꯤꯡ ꯑꯔꯥꯡꯕꯤꯗꯣ ꯕꯦꯔꯥ ꯀꯥꯏ ꯌꯥꯔꯦ ꯅꯪꯒꯤꯗꯣ ꯈꯥꯏꯔꯦ ꯑꯩꯉꯣꯟꯗ ꯌꯥꯔꯦ ꯌꯨꯝ ꯍꯦꯟꯗꯣꯛꯇꯧꯔꯦ ꯈꯥꯝꯃꯨ ꯏꯕꯦꯝꯆꯥꯁꯨ ꯍꯦꯛ ꯗꯨꯀꯥꯟꯗꯩ ꯍꯜꯂꯛꯄꯒ ꯃꯄꯥ ꯆꯥꯅꯩ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯃꯤꯠꯌꯦꯡꯗꯣ ꯈꯪꯉꯗꯨꯅ ꯁꯟꯗꯣꯛꯅ ꯇꯥꯛꯏ ꯃꯍꯦꯟꯗ ꯆꯪꯈꯤꯁꯤ ꯌꯥꯗ꯭ꯔꯦ ꯀꯣꯟꯅ ꯂꯥꯛꯑꯒꯦ ꯍꯥꯏꯗꯅ ꯆꯠꯈ꯭ꯔꯦ ꯃꯃꯥꯒ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯏ ꯕꯦꯝꯃ ꯏꯃꯥ ꯋꯥ ꯍꯥꯏꯒꯦ ꯅꯣꯡ ꯐꯥꯗꯣꯛ ꯁꯨꯃꯥꯏꯅ ꯊꯤꯜꯂꯛꯄ ꯀꯥꯏꯗꯦ ꯌꯥꯝ ꯇꯣꯏꯅ ꯅꯨꯄꯥ ꯅꯍꯥꯒ ꯄꯨꯟꯒꯅꯨ ꯃꯤꯅ ꯊꯤꯅ ꯉꯥꯡꯅꯅꯤꯀꯣ ꯍꯣꯏꯕ ꯏꯃꯥ ꯑꯩ ꯀꯩ ꯑꯔꯥꯟꯕ ꯇꯧꯔꯒꯦ ꯇꯧꯏ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯃꯤ ꯍꯥꯏꯁꯤꯗꯤ ꯃꯆꯤꯟ ꯃꯦꯟ ꯉꯝꯄꯣꯠꯇꯦ ꯋꯥꯊꯤ ꯍꯦꯛꯇ ꯁꯨꯅꯗꯧꯔꯤꯕꯅꯤ ꯑꯗꯨꯏꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯨꯄꯤ ꯉꯥꯛꯇ ꯄꯣꯛꯄꯅꯤꯅ ꯃꯆꯥꯅꯨꯄꯤꯁꯦ ꯀꯣꯏꯊꯥ ꯊꯥꯗꯣꯛꯑꯦ ꯍꯥꯏꯅꯈꯤꯅꯤ ꯍꯣꯏ ꯏꯃꯥ ꯑꯩ ꯆꯦꯛꯁꯤꯟꯅ ꯆꯠꯂꯒꯦ ꯐꯔꯦ ꯐꯔꯦ ꯄꯣꯊꯥꯔꯣ ꯂꯝꯉꯥꯟꯕꯁꯨ ꯍꯜꯂꯛꯂꯤ ꯃꯥꯅ ꯂꯩꯔꯛꯏꯕ ꯆꯥꯅꯕꯗꯨ ꯃꯅꯦꯗ ꯄꯤ ꯑꯗꯨꯒ ꯂꯩꯔꯛꯂꯤꯕ ꯄꯣꯠꯆꯩꯁꯤꯡꯗꯨ ꯁꯨꯝ ꯂꯧꯊꯣꯔꯛꯏ ꯅꯤꯔꯨꯅ ꯇꯣꯝꯇꯣꯝ ꯅꯪꯒꯤ ꯐ꯭ꯔꯥꯏ ꯔꯥꯏꯁ ꯂꯩꯔꯛꯏ ꯂꯥꯛꯑꯣ ꯏꯕꯥꯏꯅ ꯀꯥꯏꯅꯣ ꯑꯩꯒꯤ ꯐ꯭ꯔꯥꯏ ꯔꯥꯏꯁꯇꯣ ꯁꯦ ꯆꯥꯃꯤꯟꯅꯔꯣ ꯆꯤꯆꯦꯒ ꯅꯤꯔꯨ ꯂꯝꯉꯥꯟꯕꯗꯣ ꯑꯣꯟꯁꯤꯟꯗꯨꯅ ꯍꯩꯃꯥ ꯂꯝꯉꯥꯟ ꯀꯩꯀꯩ ꯂꯩꯔꯛꯏꯅꯣꯅꯦ ꯑꯣꯟꯊꯣꯛꯅ ꯌꯥꯝꯈ꯭ꯔꯦꯗ ꯇꯣꯝꯒꯤ ꯐꯤꯔꯣꯜꯁꯨ ꯑꯗꯩ ꯑꯕꯤꯒꯤꯁꯨ ꯏꯍꯦ ꯂꯩꯔꯛꯇ꯭ꯔꯁꯨ ꯌꯥꯕꯁꯤꯕꯨ ꯅꯁꯥꯒꯤ ꯂꯩꯔꯛꯎ ꯌꯥꯗ꯭ꯔꯣ ꯂꯩꯌꯦꯕ ꯑꯩꯒꯤꯁꯨ ꯑꯗ ꯁꯨꯝ ꯐꯖꯕ ꯌꯥꯎꯔꯝꯃꯦꯅ ꯃꯤꯠꯇ ꯇꯣꯡꯉꯨꯔꯦ ꯑꯗꯩ ꯂꯩꯔꯛꯏꯅꯤ ꯏ ꯁꯤꯒꯤ ꯐꯨꯔꯤꯠꯁꯤꯅ ꯀꯅꯥꯒꯤꯅꯣ ꯐꯖꯩꯅꯦ ꯃꯆꯨꯒꯥꯁꯤ ꯌꯥꯝ ꯍꯩꯅꯦ ꯈꯟꯕ ꯑꯩꯒꯤꯅꯤ ꯅꯠꯇꯦ ꯃꯥꯒꯤꯅꯤ ꯅꯠꯇꯦ ꯀꯩꯅꯣꯅꯦ ꯀꯅꯥꯒꯤꯅꯣ ꯉꯝꯕꯒꯤ ꯁꯥꯏꯒꯤꯅꯤ ꯑꯗꯨꯒ ꯅꯉꯣꯟꯗ ꯌꯥꯎꯔꯛꯏꯁꯤꯅ ꯀꯃꯥꯏꯅ ꯇꯧꯏꯕ ꯈꯪꯗꯦꯗ ꯃꯁꯤꯗꯤꯕ ꯀꯅꯥꯒꯤꯅꯣꯝꯅꯤ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯃꯤ ꯑꯃꯒꯤꯅꯤ ꯅꯤꯅꯦ ꯌꯥꯏ ꯌꯥꯏ ꯅꯤꯅꯦꯅ ꯌꯥꯏꯀꯣ ꯀꯩ ꯂꯝꯗꯩꯅꯣ ꯀꯣꯟꯅ ꯍꯥꯏꯒꯦ ꯍꯧꯖꯤꯛ ꯌꯥꯗꯦ ꯍꯧꯖꯤꯛꯁꯨ ꯌꯥꯏꯅꯦ ꯐꯨꯔꯤꯠ ꯄꯤꯗꯣꯏꯁꯤꯗꯤ ꯀꯣꯟꯅ ꯄꯤꯗꯣꯏꯅꯤ ꯄꯥꯈꯪ ꯐꯥꯔꯝꯃꯦꯅꯦ ꯂꯣꯟꯅ ꯑꯩꯈꯣꯏ ꯂꯝꯉꯥꯟꯁꯦ ꯊꯝꯖꯤꯜꯂꯨꯔꯣ ꯁꯤꯁꯤ ꯍꯣꯏ ꯅꯤꯔꯨ ꯅꯣꯛꯑꯒ ꯂꯩꯍꯧꯏ ꯂꯝꯉꯥꯟꯕꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯆꯪꯈ꯭ꯔꯦ